Kumbi-kalen naina puthokpa manamasingi pothok sing Chahi-Chuppa Phanghanabagi pandam da L Cja frozen vegetable store ama ngasi Porompat Soibam leikai da leiba L Cja supermarket da hounabi matung in Hangdokhre matam gyoina phangba manamasingi pothok sing frozen product oina semlabu matung ahongba mamalda miyamda Phanghangadaba frozen vegetable store hangdokpagi thoramaduda L Cja proprietor T.H. Sudir Nahai Manipuri Kumbi-kalen naina puthokpa manamasingi polam asi hena puthoklabasu leibinaba watpadagi pat pumlaga mangba kaya yawtaba nate hariba manamasing sing adu season loikibaga chaninglakpa matamda phangde asigumba kaya asiki yenglaga season da kai hena puthokpa manamasingi polam sing adu company na laisilaga frozen product koina season loikraba matungda miyamda marang kaina phanghannabagi pandamda store asi hangdokpane Masina manamasing kaya pad pumduna mangki katabadagi kalhaubaga loinana Chahi-Chuppa apam-apamba manamasingi polam sing miyamna chaba phanglakane store sing asi hangdokpaga iroinana ahanboina yongchak hawai mubi amadi gobi leina chingba season loikraba pothok sing asi frozen product oina puthokpangamle ngari khaknatana yongchak ironbada tangai fadana changba machal sing suna yauraba kensu miyamda phanganba hore leiba amadi usoi na chingbagi season lakpaga iroinana pothok sing Chahi-Chuppa phanghannaba semsare ngasi hangdokliba store asina ahanba oiraga makhatana airport yauna tongan mafam kayadasu frozen vegetable store asi hangdoknaba pandam thamli haina sudirna makhatana phongdokhi Frozen vegetable je asingba akogi L Cja frozen vegetable ke asingba target ti akogi matam enjoy to off season lor kanda posi phangdra kanda puthokpa ji miyamda loina na Manipuri da leiba simil lonju masi jo phagannaba haitare aduge wakhalun du puthokchaba adumba akogi manamasing akogi Manipuri da sangdaba yadraba manamasing haitare injang napi hauji makki oina akoina maruina yongchakta yamba focus taw yongchak sida akoina hauji be makhan manga puthwe aham da koi yongchak fresh puthwe mathang da akogi ready to cook kholaga puthokpa mathang da koi chamthong yongchak chamthong mathang da koi yongchak kening yongchak ma iromba hidar kening mathang da koi yongchak meitei ye singju sina akoina puthoije adu si matung da hauji season lakpa potse si akoi mu frozen item da semjal sema matung da off season da mu puthok hauji si akoi usoi ji puthok gena khali uthoje usoi ji la ani dna la kan sida masi usoi ji akoina throwing process tawga frozen da wonthoga haing market ta akoi phangdraba matam da mu puthokpa akoi target adu price o ta sena akoi kenoni akoi Manipuri ji sengna bi economy phatabani na yamna hongna yangi hongna puthokna ba akoi pina ba honagan